ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯟ ꯀꯩꯅ ꯆꯥꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅꯤꯡꯗꯕ, ꯅꯥꯏꯇꯣꯝ ꯇꯥꯅꯤꯡꯕ ꯃꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯄꯥꯡꯒꯜ ꯆꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯂꯛꯄꯗ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯅꯥꯏꯇꯣꯝ ꯇꯥꯔꯨꯕꯅ, ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯗꯕꯅ ꯍꯦꯟꯅ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯂꯪꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯌꯦꯠꯀꯦ ꯈꯟꯅ ꯌꯦꯠꯅꯔꯕꯗꯤ ꯑꯔꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯌꯦꯠꯅꯔꯤꯕ ꯈꯠꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯔ ꯈꯔ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯅꯗ꯭ꯔꯕꯗꯤ ꯌꯦꯠꯅꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯊꯣꯡꯖꯥꯎꯂꯣꯛꯀꯤ ꯏꯔꯥꯎꯈꯣꯟꯗꯨ ꯆꯤꯝꯕꯥꯟꯗ ꯇꯥꯔꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛꯇꯤ ꯈꯤꯇ ꯇꯧꯕ, ꯋꯥꯉꯥꯡꯗꯤ ꯆꯤꯡ ꯐꯨꯛꯀꯗꯧꯕꯒꯨꯝ ꯆꯥꯎꯅ ꯉꯥꯡꯊꯣꯛꯄ, ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯇꯥꯏꯕꯪ ꯁꯦꯕꯥꯠꯅꯕ, ꯃꯥꯂꯪ ꯈꯣꯡꯒꯥꯎꯅꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯃꯗꯤ ꯇꯧꯊꯣꯔꯛꯄꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯉꯥꯛꯇ ꯇꯧꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯑꯍꯜ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯆꯦꯛ ꯆꯦꯛꯁꯤꯜꯂꯛꯄꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯁꯨ ꯄꯥꯎꯔꯧꯅꯤ꯫ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯂꯐꯨꯠ ꯀꯥꯔꯒ ꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯄꯥꯎꯔꯧ ꯏꯅꯥꯛ ꯈꯨꯟꯕ ꯃꯎ ꯂꯤꯡꯗꯦ, ꯂꯥꯏꯔꯕ ꯃꯄꯥꯟ ꯊꯥꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯔꯦꯞꯄ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯗꯨꯃꯛ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯑꯃꯗꯤ ꯂꯥꯏꯔꯕꯅ ꯑꯗꯨꯃꯛ ꯂꯥꯏꯔꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯑꯔꯦꯞꯄ ꯑꯃ ꯂꯩꯇꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯝꯕꯗꯒꯤ ꯂꯥꯏꯔꯔꯛꯄꯁꯨ ꯌꯥꯏ, ꯑꯃꯗꯤ ꯂꯥꯏꯔꯔꯝꯕꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯄꯥꯜꯁꯨꯕ ꯄꯥꯎꯔꯧ ꯊꯧꯕꯥꯟꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯐꯨ ꯆꯩꯔꯤꯕꯁꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯅꯥꯔꯁꯅꯨ, ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯍꯧꯅꯕ ꯐꯨ ꯆꯩꯔꯤꯕꯅꯤ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯔꯥꯟꯕ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯐꯨꯕ ꯑꯃꯗꯤ ꯆꯩ ꯊꯥꯡꯂꯤꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯄ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯊꯋꯥꯟꯃꯤꯆꯥꯛ꯫ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯅꯤ ꯈꯛꯇꯃꯛ ꯐꯪꯖꯩ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯏꯅꯥꯝ ꯁꯥꯟꯇꯤꯀꯨꯃꯥꯔ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯆꯥ꯫ ꯃꯔꯨꯞ ꯑꯅꯤ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫
ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯃꯅꯥ ꯂꯩꯔꯒ ꯃꯔꯩ ꯇꯤꯡꯊꯣꯔꯛꯄ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯅꯥ ꯂꯩꯔꯒ ꯃꯔꯩ ꯇꯤꯡꯊꯣꯔꯛꯄ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫